Hi everyone, welcome back to my channel. Ngasi na uchagadariba video si luhongbagi mangani chakauba chatpagi kainana matau karamna mathanda kening labusu keba yabage habadu uchagadariba video makhalamani sigi makeup simak ai isamak ki mangani chakauba dasu keje ngasi matau karamna kegadabno habadu mayam punna meeting taminayase. Cleansing toning amadi sunscreen lotion apply tawbalo matunga hoje mai sim matuna primer khara apply tawjage. I boost off camera the miniature red. Primer apply to blur matuk da hoje concealer khara mituk te apply to jage. Apna mituk te concealer thabagi maramdi eyeshadow thaba machudu chongthoga habidi thajana unabagi damakta ni mituk animak chakmanana blending togiyo. Concealer apply to blur matung da hoje face powder khara brush amana agir matung da ngagi concealer apply to giba jaga do amuka phajana blending togiyo. Adugi matung da brush khara pitak to ba ama muglobiraga any eyeshadow palette gi brown color have the medium brown color do biu sigi color se logage sigi brown color se crease area de apply to jage light to dark and view aham step to light second third na mana step by step ta Mid nakan ama sila do chak mana na apply to jage. Aduga second color oina sige ani se amuk mix toraga ngasai chak mana ba brush brown apply to gibadu aduna amuk khara lobiraga apply to jage mithukta chak mana na mo oina rom da apply to jage adugi matung da hoji flat over brush ama uglobiraga sigi color se amuk lomjage palm khong ga yamna nakla ne apply to jage ni animal chamana na eyeshadow apply to bolo matung da hoji palm khara jage aduga mascara apply to jage mascara apply to bolo matung da hoji eyelashes apply to jage aina mchiri ba eyelashes yamna heavy ba eyelashes na apang ko khudina description box ka link loina hapche link to da link click taraga order to ba yagani
foundation da ina sizinnagadoribse anini habidi company di tongale adubu machusi anini amana khitang bright oi amana khitang dull oi anisi mix taraga sizinnazage chap manaba amount lozaraga machusi yang kana khenabudi nate amana khitang dark oshimani amana khitang bright oiga ado anisi mix taraga apply tozage buffing brush na dum direct foundation apply tozage hoge and air matamda dum haize baduni karigumba mata foundation apply tawba matamda akhani se dress tu matun inna uriba unsadu bi changda apply tawbiyo amasung sampung khat pigadaba oiragadi foundation du tumunda su apply tawbiba kawbunu masani fatati hiba concealer du amuk khada khara apply tawzage yamdadi amount da dugi matungda khuning dawna blending tawzage dugi matungda powder apply tawzage mai singa thuna nakundasu ngaptasu agya apply tawbiyo masagi flat oiba brush tuga amadi sigi color siga brush tuna khara lobiraba matungda khada apply tawzage pagi makhonga naknana apply tawzage chama nana ani wote apply tawbiyo adugi matungda ngasai brown color du brush macha amana mukha lobiraba matungda makhada apply tawbiyo aduga sigi eyeshadow palette sidagi brush thara pick up tawba amana amuk sigi khaidagi lighter oiba color sigi bright oiba color si amuk lawzage brush khara lobiraba matungda amuk inner corner sigi mitluda highlight tawzage chamana highlight tawbiyo ani kabra matungda hoji nose contouring apply tawzage skin color gi matungina contour color su khanbiyo yamna bright abdi kuchungo oiragana yamna light oiba brown sizinnabiyo khara fluctuation bo oiragana dark brown apply tawbiyo and sizinnabiyo medium brown color kuchugi matungina contour tawbagi color su tongali
contour tꯧba loiba matungda hojik blusher apply tawjage. Highlight. Go. Ada atau semua itu label channel music lipstick apply tawjage. Sisini aigi complete look mayam thagachari aigi video yengibagi dama mathangda su fajaba kanaba video mayam puthopa ngambo aizage karigumba aigi channel da subscribe tawjiba gadi subscribe tawjiba kawiganu amasung aina seasonariba pot sida karigumba apamba pot yaubiragadi description box da mention loina tawjai amasung online purchase tawniba yaubiragasu link pizai link to da click taraga order tawjiba kawiganu mathang video da amu thainarase. Bye.